Russia na ukrainbu putingi misangi machanupi hatpagi maral sikhre. Russia na ukrainbu president Vladimir putingi maru oiba michang amagi machanupi oiriba political scientist Daria yugina hatpagi maral sikhre haina domestic intelligence agency FSB na hairi. Interfax agency gi matung inna FSB na ningthaukaban numitta haiki madudi crime adu Ukrainian secret services na ningthina sem sarbo matungda pangthokibani. FSB gi claim asi verified tawba ngamkide amasung mihat adu Russian partisan movement gi thabukni haina atai kayana phungdokki kibana mamangda duginabu hatkibagi thaudok aduga mari amata leinate haina phungdokrabani. Political scientist dugina khwaidagi thajabasingi manungda amu oiriba Alexander Dugin gi machanupini laikidraba dugina gi apokpa asi Russia na Ukraine da attack sathabagi wakhal lakhankiba Russian philosopher amasung aiba amani masagi chahi kunga mapan surabi right wing political activist amasung journalist dugina asi Ukraine gi mayukta Russia na sathariba lan adubu thawai yauna saukatpa misak amani haina su khannaribani. Mahak August kunda kar bomb attack amada sikinomajing numitki athengbada YouTube ta fongo video amada hojik Ukraine da leiriba Russia gi hanagi politician Ilya Ponamoretan haiki madudi attack aduna Putinism ki mayukta leiriba Russian resistance movement Anouba lamai ama hangle toigumsung maduna aroiba su oiroi. Ponamoretan makhatara duna attack adu National Republican Army movement na sathakibani haiki EU na Ukraine gi land missing da military training pinaba khanaragani. Ukraine gi land missing bu military training pibagi program ama paikhatna bi European Union na khanaragani haina block asigi foreign policy chief Joseph Borrell na phungdokre. Top diplomat asina ningthokaba numita phungdokkiba warol da palladuna agency na hai material support ki wafam da natana training piba amadi armed forcing organize tawada mateng pangba yauna EU na Ukraine bu mateng pangba haibasi maram sai. Russia na Ukraine da landabagi ngalingai matam tha taruki mamangda EU gi foreign minister sing na military gi tengbang pina khanna nailengai marakta Ukrainian forcing bu training piba gi wafam haudok nakhi. Borrell na haiki madudi hojik EU gi defense minister sing na program adu mathang sayolda prakta pangthokada information meeting da khanaragani haukiba February 13 da Russia na Ukraine da landakhiba dagi EU na equipment fuel medical supply amasung khulai gi damakta Ukraine da dollar billion 2.5 ki military gi mateng pikhrabani. Sel gi mateng adu EU gi budget ta tonganba mechanism amo oirebe European Peace Facility EPF koba fund amadagini EU gi treaty singi block asibu military project singi damakta EU gi budget ke fund sing season nabada athing bathami EPF na military gi mateng thariba EU gi lebak sing da makhoi gi tengbang sing adu amuk handokpaga loinana block asibu partner lebak singi armed forces sing mapangan ka khanan bada mateng pangba yahalli. Thank you so much for watching my video. Hope you have enjoyed and please do subscribe for new update.